Imes PAODAM tabiri basingbu ahan bmaktada binitana taram nausabagloyana kurumjari. Hauzik PAODAM asigi maroya pau pijari. India da tiluraba matungi Manipur haiba hiramda nongmagi oiba interaction program pangthokre. Manipa 2025 Film Awards yenthokre. Revised Goods and Services Tax hayengdagi chatnaba hauragani. Loidana 22nd KSS Lehau Devi Memorial Super Division Football League 2025 ngasidagi hodokre. Mapungoy Paulo Birasi. India da tiluraba matungi Manipur haiba hiramda nongmagi oiba interaction program ama pangthokre. Southeast Asia Human Rights Association asinduna konung lampakta leiba lamyanba sanglenda pangthokiba thoramaduda social activist Ningthemsa Sanayama alias Megan retired IAS Dr. RK Nimayamadi IGNTU University ki Department of Political Science ki Associate Professor Dr. Homen Thangjamna resource person amadi UNI ki Birosip Ningthokhongjam Satyajit na moderator oduna pangthokiba interaction program aduga marilena social activist RK Sanayama alias Megan Hai Miyoi Karana Mikhal Matamda Sel Lobagi Chatnabi Amalak Libasi India ki democracy asi mapung phaba democracy mo oiraktaba liberal democracy haina khangnaba maike domda sangsalakpanani amadi Mikhal da mirep oiriba miyoi singnasu makhoi ki voter masing phangnaba honabada sel sizinaba hauraktuna Voter sing bulalon pot amo oina sizinaraki loinana Manipur da hausi tholiba irang asi kuki amadi maite ani gi marakta thokpa conflict nate India ga mena irang asi kuki amadi maite gi marakta thokpa irang amagum uhanbani irang asi maroina mapalam dagi narol da sanglakpa miyoi singna lamdam asda khunda laita duna Manipur bu maset tana basilakpada thorakpa irang amani masida nantana lamdam asigi miyam ngasidi Chengel Jaduna Hingba Lebak Amo Oiraklei Lomi Kaya Low Uba Pamlaktre Low Uduna Laibana Kusumal Matik Chadre Khanduna Low Yontokpa Miyoi Kaya Ama Thorak Liba Si Thadokduna Aikoi Shura Nomlaga Hingbai culture ama sagatpa mathau tai Masinatadana Komna Sel Taningba Miyoi Kaya Ama Thorakpadagi Ngasidi Chamotnaba Kunai Ama Thorak Libastagi Matau Kramnai Koin Antokadage Haiba Wakalon Adugaloyana Asengba Wakal Paring Amada Tabak Tauba Ama Changi Hainasu Phongdokki Masih boleh syukur India Constitution 49 India Local India Constitution similar and Manipur way of seeing them at the gate step down in from some sector objective reality is such a Kumzali sing Machamapan Nipuma Pangi September Kunmathoida, Manipur Giningto Boda Chandrabu Silong the Koduna, Silongi Red House the Namduna India the Tinaba Maja Agreement Kuyak Pidhan Kibagi, Mayokta, NRFM na Kokiba Punkun Marigi General Strike na Mahosagi Punsida Sauna Akaiba Pikre. General Strikes na Maramoraga Impal Mayolgi, Laloitiki Maroiba, Quairamban Kaitel, Thong Lon Ki Amadi Karbargi Mapam Sing Sauna Kaiba Piki, Lanayo Banatana passenger Puba Gari Singamata Zen Kite. General Strike manungda pamdaba thodok sing thokibagi pau leite Thauna Manipur na Film Forum Manipur khusamna sinduna lanthokpa 32 suba Manipur Film Award Manipa 2025 ngarang Central Public Hall Sangai Lampak Yumbi Macha High School Campus Kaksing da lanthokre Film Award lanthokpagi hodokpagi thoramda Professor Paunang Gunindro Vice Chancellor of Manipur University of Culture na thaiba mithung Pukrambam Bilas Director Jawaharlal Nehru Manipur Dance Academy na akhanaba mithung loinana KS Kuleshwar Chairman Film Forum Manipur amasung Wainila Chandra President Thauna Manipurna Thoram Mapusing Oina Saruk Yaki Jagoi Isa Entertainment ki Tharong Kaya Galoina Lanthoki by Award Chingi Manungda Chahi Asigi Oina Lifetime Award Sing My Park Sanahal Manipuri Jagoi Lifetime Mana 2025 ta Brahmapur Laipubam Leka Impal Dagi Laipubam Bino Natai Rawoli Laroy Lifetime Mana Sumang Lila 2025 ta Asan Bigai Awang Lekai Dagi Akoi Jam Bengal Amadi Natai Rawoli Laroy Lifetime Mana Manipuri Cinema 2025 ta
Angmaiba Lorong Pura Leka Impal the Ayak Pamningol Chongtham Kamala the Kuchinaki. Special Award Sing the Special Jury Award da Mangal Sana Filmgi Bilang Athem Special Jury Award Non-Feature Film da The Legacy of Four Generation gi Producer Maibam Brajeshwari Amadi Director T.S. Devendra da Special Mention Award da Mangal Sana Film gi Producer Amadi Director Mathangsina Hidang Mayum Bigyani Amadi Khetri Mayum Priyoberta Yahoo Thengba Khoimu Film gi Playback Singer Huidrom Nauboy Amadi Mangal Sana Film gi Cinematographer Kumaji Ngangbam da Kusinaki Manipuri Film gi Award Sing da Best Actor in Supporting Role Female da Yahoo Thengba Khoimu Film gi Ratna Khetrimayum da Best Actor in Supporting Role Male da Mangal Sana Film gi Dunga Khetrimayum da Kusinaki Best Makeup amadi Best Costume da Sunita Film gi Mathangsina Dabo Wangkhaimayum amadi Nganthoi Luang da Kusinaki Best Lyricist da Ngamnaba Lanphamse Film gi Thengnariba Haiba Isai gi Aiba OC Meira da Kusinaki Best Playback Singer Female da Sunita Film gi Mangal ama Haiba Isai gi Saisakpi Loijing Khombi aduga Best Playback Singer Male da Khomlang Laman Film gi Liklu Ngangkoi Pareng Isai gi Saisakpa Dipu Khunungda Kusinaki Best Music Director da Khomlang Laman Film gi Liklu Isai gi S Nanau Sagol Mangda duga Best Background Score da Oitharai Film gi Raju Mutumda Best Audiographer Sound da Sunita Film gi Naba Pandeka da Kusinaki Best Art Director da Sunita Film gi Punyabati Thongam Best Artist da Ngamnaba Lanphamse Film gi Laisam Langan Bida Kusinaki Best Choreography amadi Best Editor da Mathangsina Sunita Film gi Nihan Bandari amadi Hiran Moy Gogoi da Best Screenplay da Oitharai Film gi Lambamayum Premchand da Kusinaki Best Story amadi Best Direction da Mathangsina Oitharai Film gi Lambamayum Premchand amadi Dinesh Naurem da Kusinaki Best Actor in Leading Role Female da Sunita Film gi Narmada Sogaijam Best Actor in Leading Role Male da Oitharai Film gi Suras Ngasek Pam da Kusinaki aduga chahi lisingani kun manga gi oina Best Feature Film Jibalata Thoksom na puthokpa Dinesh Naurem na direction piba Oitharai Film da Kusinaki Handak Thoki Bai Sing Isau Nawaba Nanglaba Wabagai Kendri Manung Chana Laiba Maibang Konjil Uchiwa Nastau Irong Atay Mapang Kada Laiba Imung Singda Wabagai Kendri MLA Dr. Usam Debena Tengbang Polam Sing Yan Thokre MLA Debe Nangasi Mahaki Kendri Manungda Isau na Solabam Pam Sing Aduda Chatuna Sing Hawaii Tom Asatau Tilhona Sing Ba Polam Sing Yan Thoki Aduga Turel Kaibida Yum Soglaba Imung Tereta Su Nauna Yum Sabada Mateng Oinaba Sepong Kara Su Yan Thoki MLA Dr. Usam Debena Pundorakpada Handak Manipur gi mafam kharada nong kana chukibadagi mahaki kendra gi manung chana leiba maibang konjilamadi uchiwa nastauda Imphal Turel gi torbal yamna chauna kai khiba mafam kayada Turel pathokpana maibang konjil uchiwa nastau irong atei mafam kayada leiba yung kai kaya isingna thumbadana tana kendra sigi manung da leiba lokpham kaya amadi ngayok pham kaya su ising thumjinduna leiri handaki ising chaasna yum thumduna awaba nangliba maibang konjil uchiwa nastau irong atay mafam kaya da leiba imung lising amaromda mahaki maikai dagi nongmagi changtraba yadraba polam khara mateng pangbani loinana maibang konjil da Turel kaibada yum mari loina isingna chanthakre aduga yum ahumna yamba saruk amangata thoalamle mayum amangata thokraba imung teresi gi anoba yum chabada mateng oyanaba maki maikai dagi lupa lising yankhai mateng pangani hari bateng bang sampam asigi saruk khara ngasi dagi yenthokpa haure haiki na ponsumlaba awaba mayam se akoi dibati wabjar gasu akoi da matam akoi ke sana pi report to kurung thiba mayu nabnina akoi tung matung tabada akoi sendana sajindana tabli gi bai ben bai policy na mayam anungai na leita na lebi yana bi dongta ai sang sai gi hona mayam hona gani ada hojik tu turin kai ba kon ju ko bo sala ga tore aduga kai bi singi cheda gi na bai na ma dong ko ni to pai bu ju ko ga si ngarang gi koi ebang tu ba hojere aduga na sawi
Manipur ngasi noma kang nan tholi ba tongan tongan wato kaya sigi tung koi ba waroi chelama purak na ba India lenga na Manipur India gi political complex ase bo masak khang baga loina na waroi chelama hana purak pachangi haina lamyan ba irabo ningsing thoram observation committee ki convener L Syam Khumana phongdokre wapam ase Impal West district ki kadang ban part 2 ki community hall da protection and preservation committee Manipur PPCM gi lising makhada lamyan ba irabo ningsing thoram observation committee Intok na sinduna lamyan bahizam irabot na mirot takiba numit 21 September 1948 puning singduna pangthok pa thoranga marile na pangthok kibani mana makhatara duna lamyan ba irabot na lamdamasta punbagi chakta ma sagat na bahona bada British ke mayok da lep kibagi damak mahakpu mirot tahan kibani lamyan bas na pamjaram ba Manaba kunayama semduna mikha pondana leiba haiba wakhal sing adu hauze wariba lebak asigi phibam asigadi yamna tayonaba haiba adu oire haina phongdokki Manipur ki puwari da lehoragada ba sahi sahum henbagi mamangda ining thok pamhibagi matamda Ramanandi dharma chatlu haiba yade ariba laining laison thadou yade haiduna ngabong khawmi hatta hatpi khiba kaksingi layoi kraba ahal tare amadi Manipur gi tongan tongan ba lanpham kaya da ireba ijati asigi dama thawaina pontha pi kraba thoba singam phamda all kha kanglai students union na sinduna kaksingi panjaw panlum da leiba kwak pai irenda langban haisoi chara tambagi thoram pangthokre thoram aduga mailena laifam pana liklai loisang thau puriba salam mangi jauna phondorakibada ingkom jali ching machatre sukna mapana duai dagi horaga iding thau pamai bagi matamda Shantidas Gosai gi kuzil thorang dagi lamdam asigi lining laisol ari bali charamadi lairik na singba kaya manghanduna lamdam asigi apun bagi saktam thugai ba horaki matamadu da praja kaya ma kanba miot minai mayok nakhi matamadu da kaksingi paipu taret asisu iramdam asigi lining laisol amadi saktam kana bahona bada thawai kat kibani asigumba ipai pusing amadi irei ba kidama thawai kat kraba thauba singa siyam phamda langbana hisoi chara tamjabani loyana Ekoi isagya seng basaktam da hanjinduna apun bagi lingjen sagalasi haina su phongdokhi Tharamaduda MLA Mayalambam Rameshwar ex MLA Yangkhom Surchandra social worker Khetramayung Kennedy joint non-government voluntary organization Jangbo Kaksing Bazar Business Welfare Association Kaksing Kaithal apun ba imalop salai Kaksing langsai thongna Kaksing Kaksing Kalai Kaksing Naha Singi Khongthang na singbagi tongan tongan ba lusing ba singamadi mahiroi lukya gi lusing ba singsu saruk yakhi Nakalarom daso langsai thongna kaksing na sinduna kaksing kulani budo khamlang bangi irenda lamdama sigi athoba singyam phamda langbana hisoi katpagi tharam so pangthokhi tharam aduga marilena langsai thongna kaksing ki convener Khetrimayum Rajib na phongdorakibada hauze Manipur thole beirang asi khara makhainam tharabasu relief camp ta leiriba mioi kaya masagi asengba pona palamdamda hanjin bangamdri Prime Minister Narendra Modi na Manipur da laklambasu wapamata phongdolamdabana kari policy torakadoribano haibasu sabchaba khangbangamdri asigumba tanja sida iramdamasda ahenba ithak irang harau kumai toribasi kara wakhal khanta haningi haiba waphamsu thamlakhi India government Manipur thole beirang asigi waroishanama puraknaba honabagi mahutta Harau kumaida mai onsin duna leire haina United Committee Manipur UCM gi president YK Diren na phongdokre wapama singasi UCM na sinduna ke krupata pangthoki ba langban thagi chara tamba loisembagi tharamaduga mari leina phongdokibani YK Diren na makha taraduna apunba Manipur ma sagana ba honabada lamdamasta leiriba kanglo phuru khudingma ki miyoi sing amatoina nungsi chana leminaba mathau tai maduna tadana ekhoi masel gi marakta khaibung Tanaduna Lairabadi, Mapalamdagi Narolda Zanglakiba, Manipur Butugaiba Pamba, Mito Miran Chakayana, Lamdamasi Nomadi Soidana Makoina, Loksin Kigadra Singnabalakle, Masida Antana India Gamena Manipuda Tolibeirangasi, Varuchema Purangaba Honabada, Lamdamasa Lejaram Balenga Adu Tugaiduna, Lamdamasa President Rule Chalaiduna Lairabaso, Nomagi Tolibeirangasi Namtabagi Mota, Hena Kankalakpa Simag Laibak Tibani, India Gamena Manipurgimiam, the Yanglibamiangasi Karino, Tolibeirangasi. Wahau dok atuba matamda thidokduna warajina ma purakpagi mahutta harau kumaida hena pungning changduna laikhibana lamdamasta leiriba miyam awaba phibam amada ngasi phauba hingli habisi India lenga ki makok thongbasingna khangpham thoi haina su phongdokki
Pumdana Lamdam Sida Awasaina Kangiba, Lemuike Agi Punsipi Kamnakraba, Hairibu Shumayam Singasina, Taidakanda, Hairiba, Lengak, Dumlava Central Gimaka, the Labor PR, Lengasina, Masidi, Chigumba. Lady crisis as a Masifazana, Luishinaba, Central Lenga Kamusung Lady. Alternate Housing Complex Relief Camp Committee Maitei Council More Maitei Light Loop Amadi Lining Tosanamai Puya Santog Loop More Hariba Loop Singna Puna Kusanaduna More Amadi Surachanpurgi Laioi Kraba Ahalamanamadi Irebaki Dama Tawaina Ponta Pikraba Toba Singapamda Langban Thai Langban Yahisoi Katpegi Thora Ama Langol Gambilas Zone 3 Da Leiba Alternate Housing Complex Relief Camp Ta Pangtokre Hairi Ngasi Lengondabi Path Protection and Development Society Kasar Assam LOPPDS Amadi Athoba Sing Liklam Thibelo Manipur Lup Anina Kusam Naduna Ngasi Narabil Khoirel Dutpatil Kasar Assam de Leiba Lengondabi Pata Langban Hisoi Tamba Thoram Pangthokre Ngasi ki Thoramasta Lengondabi Path Preservation and Development Society Assangi President Koncham Bishwaji Singha Manipur Legislative Assembly Speaker Thoksom Satyabrata Singha Kasar Jila Parishad ke Chairman Kankan Narayan Sikidar Athoba Sing Liklam Thibelo Manipur ke Patron R.K. Nongdan Khomba, Athoba Singh Liklam Thibalop, Manipur ke President Nando Tekcham, Athoba Singh Liklam Thibalop, Manipur ke Advisor Lai Mayom Santikumar Sharma, Manipuri Language Advisory Board ke Member Dr. K.N. Chan, DIG, PROB, MNC, Frontier BSF Silchar ke Hidam Subol Singha Amadi, Kangabam Santikumar Singha, Ritya SES Lakhipur, Kasarna Singhba Miyoi ke Ana Saruk Yakhi. PMGSY gi work component sing thabak sudana sel kaithok re haina Sekmaijin to Tokpasing Union of Development Agency Sudana Phongdorakli Suda gi publicity secretary Thador Pajaramana Hai English ni tarang panda sanction tokiba soli singani kuni thoigi Mars kuntra mathoida work completion oigadaba PIU 1 Thobal Rural Engineering Department REO Manipur State Rural Road Development Agency MSRRDA package number MN0896 T10 Sekmaijin to Suknu 20 km PMGSY 2 Thabak asigi work component sing Thabak Sudana Sel Kaitholi by Agency Mathakta Ministry of Rural Development and Panchayati Raj Government of India Amadi State Government na miyeng sangbiu asigumba agency asida state na makhatana thabak tohon binaba honabiu tahon bidanaba honabiu hainaso studagi roles na apel tarakli Nambol Sabalaikai da 33 air ki personnel da Sathakiba ambush da yaning da Pongdo Pagaloyana Laikidaba Jawan Ani Amadia Sopan Nankibagi Singi Damak Awa Pongdopo Oina Kaiden Pabida Yamlaba Miyamna Candlelight Amadi Torch Rally Pangthokre Candlelight Amadi Torch Rally Aduda We Want Peace We Condemn Nambol Incident Haibna Singba slogan kaya sulauki Pangthokiba Candlelight Amadi Torch Rally Aduga Marilena Thanga Kendragi MLA Tongbram Robindro Singana Hai AR ki person Singa Silamdam Asi Khaktana Tana Lebak Asigi Yaiphana Bamadi Integrity ki Damak Thabak Tawduna Laklibani Makhoigi Imung Manung Thadokuna Lap laba mafam kayada aikoi gi yaipana ba madingak senduna santioina aikoi leiba ngamlibani chathakiba thong asi yamna laibak thibani amadi akan mamongda condemn tawi phongdokhi and we pray for the speedy recovery of the injured. In this moment of grief, we urge everyone to reject violence, work together to restore peace in the state. The candles we light today are a symbol of respect for the sacrifice and a reminder that light must always stream out darkness. Let us unite for the peace, harmony and future of our state and for the nations. Thank you. Saliba tha se hoki batang tarang pangi numida wairam pung taruk lom tabada Nambol Police Station na konba Nambol Sabal Laikai tidim lambida sakang da bakulai paiba singna 33 Assam Rifles ki kangbu amada ambush tharakpada Assam Rifles ki personnel ani khudakta lekidaba amadi miyoi manga asopan nangkiba thodokpu nungaitaba amadi awaba phongdoktuna lekidrabagi mafamda ngasi maira katkre amadi maira ki khongsa chatkre Maira Katpaki Thoramadu Nambol Sabal Laikai Tidim Lambida Pulawa Matung Dangasi Numida Wairam Pung Taruk Lom Tabada Assam Rifles personnel Anina Yataki Bama Pamaduda Maira Katki Maira Kalawa Matung Dama Pamadudagi Nambol Sabal Laikai Community Hall Pauba Maira Ki Khongsa Masusatuna Lamthong Pamda Awaba Pongdopaki Thoramsu Pangthokki
Kakching district ki Langmaidong CD block ki manung chana leiba Mayeng Lamjau Gram Panchayat na JPSC ki manung dalaiba village level federation sing haibadi Lingjan BLF Lamjing B BLF Mangal BLF Thaujal BLF BLF sing itongan tongan ba Kader Singh Laymanai Cell Health Group Angalwadi Worker Singh Asa Worker Singh Village Water and Sanitation Committee ga punna sinduna single use plastic sinaba thingbagi matangda nomagi awareness program among asi Lamjau Awang Lekai Community Hall da pangthokre Directorate of Rural Development and Panchayati Raj Manipur amadi Manipur State Rural Livelihood Mission MSRLM gi makhada pangthokiba ngasigi awareness program adu da Waikhong Police Station gi OC Dr. Okram Jotinna Mayeng Lamjau Gram Panchayat Administrative Committee ki Chairperson Urikibam Narjit Luwang na President PACD Kalsing Division ki AE Kangabam Roshan amadi Mayeng Lamjau GP ki Panchayat Secretary Kumalambam Lembana Gas Owner Singoi ki Awareness Program adu da Ikonewa Hairo ki President Sinthangamba Laishram amadi Workers Union Manipur ki President Anan Waikhom anina Resource Person Singoi na Wangang ki Thoramadu ki Sharo mo ina Miyang ki Khongsama su sat ki hairi Housing Manipur da tholi beirang marakta lengak na laying kholbo eviction tawna ba hona ba si matam chade loina na sahi kya gi mamang dagi lerak khulla sebu kanbada miyang gi mihut ama oina lopham thokpa thodang sing chap chana logani haina wangkai SG MLTS Arun Kumar na phongdorakli wafam asi singmai rongi laying kholbo lengak na losin naba honarak bagi mayok ta phamki ba miyang gi miphamda mahak na haikibani MLA Arun Namakata Aduna, Mamang de Lenga Ling Matam su Kula Sebu eviction Tohandana Bahona Kiba Kayaduna Ngasi Pauba, eviction Todana Lakibani, Adubo, Housing Piagi Matamasta Kulasta eviction Tona Bahona Libasiso, Lepinaba, Governor Amadiata Marilina Basinga, Unana Bahonari, Loyana Karigumba Stasdano, Balenga Amalak Labadi Kula Sebu Lokshanaba Mamangda, State Cabinet Lokiba Warep Adu Hando Hanaba, Honagani Haiki. Amaromda Thoramadu da Sarugyaki Maite Lipungi Lucingba M Pramotna Laying Kolbu Kanbagi Tabakta Lup Asnasu Mangjin Thana Sarugyagani Kulasagi Su Asigi Matangda Kanaguma Matana Political Goeba Kudong Chaba Lona Basu Honabiganu Maroina Kulasibu Kanbagi Tabasi Ligialoiba Mien Dagisu Taubaya Tabak Sing Tausi Madugidama Lup Asigi Maike Dagisu Pangbeaba Mateng Sing Pangani Haiki Commutation da right lay by the Patadar or the Patadar, when we know the Togo process in the diplomatic sangi do Adu comment see and over form to the comments lagadi Madumasway site as a representative the guy civil representative of Mihuta Madumasway and Mataki owners again Adum Alaman Singda Michael Singda is now in the Luin High Leveni Yadaba Adu Amo Igara Adu Mayanare Hybudu Tad Bodi pull up let me zero go Ada yam hai singa aba khola aba ada ko na pangja banina adana adam asing bujing do dum akoi apang bagi topom to pon tok jarake abdunga haranga bosda Kuki Signa Maite de Landarak Padagi Lopam Kalo, Ubangam de Lerabasu, Lengaki recorded Lopam Mata Hangre Haina Pansile Haina, Lomi Sin Miapun Balub, Losangi present Laisang Kiranjina Pondokre, Wapamasi Pungdong Bamdaleba, Lomi Singi Kubamda, Pangtokiba, Losalgi Kulumda Shubama Pokumonamadi, Lomi Ginumika Melena. Pangdokibani Taramaduda Pungdong Bangkul Committee President Kaidem Jugeshor Losangi Baija Tingbajam Babudon Pungdong Bam Apun Bamera Paibiluki President Lamba Mayum Laima Halna Chingbana Sarugyaki Basing na Lomi ki Kubam da Laikatuna Lomi Singna Manipur Kanaba Hokiba Yoda Sarugyaki Bamadi Tawai Taki Basing Dai Kai Kumnaba Utki Tauranga Marilena Kiranjina Makata Kibida Kumzali Sing Machmapa Nipuni Pangi September Kumatoida Manipur Bu Purbanchal Pradesta Punchin Kinaba Honarak Padalamyan Bahijam Irabo Kimiyang Makada Pungdong Bamaikegi Lomi Singna Asoba Iho Mahoki Iho Dulaksin Naba Indiagi Sipai Singna Mio Minai Kaya Sataki Taudo da Lomi Kaya Tawai Taki Kaya Manaso Pananki Taudo da Laki Rabaso Kibamadi Sarugyaki Basingi Ningsing Kubama Saduna Lomi Ginumit Pangtorakpani Larik Laisu Haitabani Haina Miam na Hantana Kanbirabaso Lomi Sing Nalibak Asik Kanbada Soba Taudang Kaya Loki Lomi Sing Hiram Kaya da Taudang Kaya Lorok Labaso
ꯂꯧꯃꯤꯁꯤꯡꯗ ꯂꯩꯉꯥꯛꯅ ꯄꯤꯐꯝ ꯊꯣꯛꯄ ꯃꯆꯥꯛꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯗꯅ ꯂꯥꯛꯂꯤ ꯂꯝꯗꯝ ꯑꯁꯤ ꯃꯄꯥꯟꯂꯝꯒꯤ ꯄꯣꯠ ꯌꯣꯟꯐꯝ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯊꯤꯡꯅꯕ ꯂꯧꯁꯥꯜꯅ ꯂꯧꯃꯤꯁꯤꯡꯗ ꯏꯊꯩ ꯂꯧꯈꯣꯡ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯌꯨ ꯑꯐꯕ ꯃꯔꯨ ꯃꯔꯥꯡ ꯄꯤꯌꯨ ꯂꯧꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯄ ꯄꯣꯠꯊꯣꯛꯁꯤꯡ ꯂꯩꯉꯥꯛꯅ ꯑꯔꯦꯞꯄ ꯃꯃꯜ ꯑꯃ ꯂꯦꯞꯄꯤꯔꯒ ꯄꯨꯟꯅ ꯂꯩꯁꯤꯜꯂꯒ ꯃꯌꯥꯝꯗ ꯁꯕꯁꯤꯗꯥꯏꯖ ꯔꯦꯠꯇ ꯐꯪꯍꯜꯂꯨ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯛ ꯀꯟꯖꯅꯕ ꯏꯍꯧ ꯍꯧꯕ ꯇꯉꯥꯏ ꯐꯗꯦ ꯈꯣꯜꯂꯥꯎ ꯂꯥꯎꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ Regional Institute of Medical Sciences RIMSꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯦ ꯉꯔꯥꯡ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡ ꯂꯩꯈꯤꯗꯕꯗ ꯈꯣꯏꯁꯥꯎꯅꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯌꯦꯡꯕꯅꯤ ꯍꯥꯏꯕ ꯗꯣꯛꯇꯔ ꯑꯃ ꯇꯝꯊꯤꯅ ꯐꯨꯕꯗꯒꯤ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯑꯉꯥꯡ ꯎꯅꯕꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯆꯤꯡꯁꯨꯕꯝ ꯑꯣꯡꯕꯤ ꯃꯟꯖꯨ ꯆꯍꯤ 63 ꯃꯄꯨꯔꯣꯏꯕ ꯆꯤꯡꯁꯨꯕꯝ ꯅꯤꯔꯟ ꯆꯍꯤ 90 ꯁꯨꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯁꯤꯑꯦꯁ ꯅꯤꯔꯟꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯑꯉꯥꯡ ꯎꯅꯅꯕꯒꯤꯗꯃꯛ ꯊꯥ ꯑꯁꯤꯒꯤ 16ꯇ ꯔꯤꯝꯁꯇ ꯄꯨꯈꯠꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯎꯅꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗꯒꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯕ ꯃꯇꯝꯗ ꯑꯉꯥꯡ ꯎꯅꯕꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯣꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯗꯨ ꯏ ꯍꯥꯊꯔꯛꯄꯗꯒꯤ ꯑꯃꯨꯛ ꯍꯟꯅ operation tawdaba yaroi haibadagi numidangi pung 3:30 tarakpada amu hana operation tawki amadi operation loira matung neuro ICU da pusinduna laikhraba matung doctor singa nupi adu laikhidre haiba pau khangalakibani hairi pau se hek phangmadagi khoisaunarba imung manungi miyo sina RIMS hospital gi medical superintendent masayau nangasi ayuk wari chanarubada nakalani gi marakta yasnaba purakpa ngamdabadagi laikhidrabi nupi adu bulayeng bani haiba doctor adu miyamna phubadagi yamna thina sokhi madugi makha tarakpa oina RIMS gi authorities singa laikhidrabi nupi adu gi imung manunga wari chanakre hairi ngarangi thogdok sim patang da ko kamaina pokhala kono duga adu matang da hape samda ko habiro ko tang tra tupigi en tawna tawna duga ngarang tang kunda operation tawjena adu pung baro ma ta do na emergency la na ani amma makai ni kaina tawdo ya operation sale na unarin ba nitin sana duga Pumlo sipai maning lekai da nupi amadagi sana thatna bahona bada koki sarukta tamthina purambani haiba thodoki matangda mayang langjing gram panchayat ki manung janba miyangi mifama ngasi pangthokre mayang langjing community hall da pangthokpa miyangi mifamadu da gram panchayat sigi manung janba club maira paibi singna sarubyaki mifamadu da wangang loi singna thodo adubu akan mamong da condemn tokhi mifamadu ga mailena mayang langjing gram panchayat ki chairperson pebang gobina hai thodo adu da tamthina soglabi malangan bi hauze ICU da aruba phibam da laikanari nisha saba natraga chadaba miyoi oirabasu asigumba tamthiba saja asi matungda thoktanaba club member mera paibi ima ibel singamadi gram panchayat sigi BLF kyana saruk yaduna miphamasi pangthokpani asiguma phibam asta low sing matam oibana yumgi miyoi sing lophamda laikiba matamda yumda lehoriba nupi angang singi khanbada wakal awaba oire maramasna sigumba thodo makhatana tholaktana balenga ki marilena ba department aso mathauta ba thabak sing lokhat piyo haiki Kanglai yelho chaingakna senduna Singarel test pudalai ba success school da humda tarak suba manipur kanba numiki tharam pangthokre ngasi ki tharam da kanglai yelho chaingak president nongthombam sanahal Dr. Thokchom Sunil Beda singa principal success school maibam sara singa advisor kanglai yelho chaingak leitonjam jiban maite aram bai tengol 58 cobra commander na mithonglan sing oina sarugyaki ngasi ki tharam da success school singarel school gi mairoi singamadi tongan ba mioi kyana sarugyaduna pangthokiba da lamyan ba hijami rabo ki mitamda hailai katuna ikai kumnabu utki masagi nungaiba kaya kauthotuna lairaba longmi simi kaya gi khanuna matamadugi government na longmi dagi ahenba tax kaya lorakpa amadi manipur thugaina honarakpagi mayokda leptuna ihau kaya hokhi mahakna irabotna hinglingida miyamgi dama kathok piramba nungai phaba imungda poklabasu ningthaugi imung manung oirabasu madugi nungaiba punamak tungoinaramlaga longmi sinmi kaya gi damak ta khanbiduna mirot ama oina lekhiba amadi mahakna hinglingida tawbiramba phaba thabak kaya bu ningsingduna ngasigi thoramasi
pangthokpani ngasigi tharamadu da sarwa kiba arambai tengol 58 cobra commander laitonjam jibana hai kibada aikhoi amaga yengchinaba amadi punsenba watpana thengkhang kaya da manipur awaba kaya mayok na kre ngasi aikhoina lamyan bai hijam irabo ki mitamda hai lai katpana thoramasi matung da phagada banate mahana leba ki dama katholamba amadi mahana manipur kaidanaba hona biramba dugi matungina thabak tauba mathau tai haiki State ngasi aikhoina hiram kudimakta phangliba China jaitheng asi aikhoi puna khanta haudrabadi tungda aikhoina poksari beijai su sing hena sathiba samaj amada thamlamji haibara haina social activist Morangthe Megachandra na hairi election campaign committee na 29/16 gi polling committee ga punna sinduna our vote our future fate of our children haiba vision da lakadaba taram doisuba Manipur state assembly election da kumbi esi gi mirep oina ba sem sariba Morangthe Megachandra gi kumbi municipal council gi ward number 7 leisang leikai awang kunau mandop da pangthokiba miyam tenba pol tengi me phama dawa phamase haikibani deputy inspector school orambadagi voluntary time lokthokduna lakadaba taram de suba Manipur legislative assembly election da candidate ama oigadori by Megachandra namakha takibada kumbi assembly constituency da chakko thorang asi kari karam phibam da leiribage haibasi miyam na loina khanglabani lambi thong mai thaknabai sing ana layang sang hiram kudingda sothaba kendra ma oiragliba kaya asi aikhoina sahi manga gi lakpa election da isa gi right pu paisaga mantingna duna ona khibagi ni ngasi lai so hairaba na harol kaya ma thabak phangdaba supham nomphang khangdabana kangau na duna ni sagi pakda tawduna mamal yamna yut kaya ma leiri khudima si aikhoina matik chabalu chingba khalodabadagi ni aduna isa singi damakta phaba samaj ama thamlamsi haibra natragana aikhoi hojik phangliba samaj asdagi hena chathiba samaj ama makhoigi makhutta sinaramsi haibra haibasi ipai pani mai ben ije naw miyamna lepiro haiki Tharamadhuda SAISDC Imphal gi hanagi deputy director Donazarje Awadi Eli Bomzana hai Sunday on cycle gi thoramasi mipung khuding makpo macha mau phana thamduna tinjang gaijang daba samaj ama oinaba kendra sarkar na haudokhibani masida aikhoi punamangna saruk yaduna hakjang phana thamnaba honasi haiki Sida hanana lauthokraba revised goods and services tax GST hayengdagi chatnaba horagani chada manga amasung chada tara nipan hariba rate ani asida ayamana oiri pan masala cigarette aerated water with added sugar carbonated beverages thaknaba sing amasung masiga manaba sing chada ni phulogodori middle class family sing na sinareba sing TV air conditioner amadi bike kharada Chada tarani pa logodari adumoinama tangai phadana changdaba yadraba polam singdadi GST gi rate hantaragani hairi punsi mahinga marilenaba ake amogi polam singi mamal sing hena tangkhat kadawri hairi Nationwide voter list tagi loktholo singi thaba October thadagi horaba yai haraduna electoral rolls ki special intensive revision SIR gi thabak September 13 phawagi manunda loisinaba the election commission EC na state punamaki chief electoral officer CEO singda khangankhre hanata Delhi da panthokiba conference amada EC officials na state CEO singda revision gi thabak sing numitara dagi tara mangani phawagi manunda loisinaba khanganki SIR gi baseline gi dama state CEO singna makoi gi roiba intensive revision dagi electoral rolls sem sanaba pawtak piki state ayambana makoi gi official website ta hariba listing ado upload taunare hairi kudamoina Delhi na listing ani nipan gi electoral roll phongkre aduga Uttarakhand gi na makoi gi list adu listing ani taruk oina sinari Bihar gi listing ani ahum gi roll bo reference oina sinari the special intensive revision gi maroiba pandamdi illegal foreign migrant po voter list gi lokthokduna foreign migrant ki pokphambo verified tori hauji Bangladesh amasung Myanmar dagi document yaudaba migrant kaya lebak asigi state kaya da lai haibagi wathok leiribani mathang jai lising ani kuntarukta pangthokadoriba Assam Kerala Puducherry Tamil Nadu amasung West Bengal Assembly election singi mangoina voter list dagi lokthokadabani hairi Sanabagi Pauda District Sports Association Kaksing na siduna DSA Kaksing playground da
22nd KSS Lehau Devi Memorial Super Division Football League 2025 ngasidagi hodokre Super Division si hodokpagi tharamda All Manipur Football Association amphagi Acting President DB Kowana Thoiba Mitunglen DSA Kalsingi President Khetrimayum Ibobina Tharamapu duga amphagi General Secretary L Jyotiramoy Roy amadi KSS Lehau Devi Memorial Super Division is sponsored Dr. DS Ojit Anina kana Mitunglen singwino sarugyaki Football League asigi ngasigi ahoba numita Sao Kakching amadi SDO Pale Anina chanaki Chao SDO Pale Anina SDO Palena Sao Kakching mu panjal ahumani de thoiki match asigi hama panjal Sao Kakching gi M Milanjit na match ki minute nipuma thoida padachan ki atopa Sao gi panjal amaduna N Donald na mina humdra ni panajan ki bani mai pakraba team SDO Palengi panjal singaduna Arnold na pass half ki minute nipumanga da ahapa minute ama Makona minute nipumanga ga ahapa minute ani amadi El Somes na match larakpagi minute maudra ga ahapa minute ahumda chan ki bani Haujarabada Marayo Pamakana Pijari India da Teluraba Matungi Manipur Haiba Hiramda Nomagyoba Interaction Program Pangthokre Manipa 2025 Film Award Thokre Revised Goods and Services Tax Hayangdagi Sanaba Hauragani Loyana 22nd KSS Lehau Devi Memorial Super Division Football League 2025 nasidagi hodokre. Ngasigidi paudam pijaba matanga solution jari miyeng tabiri basingbo amukana kurumjari.